Good Friday numina lakpada lamdam asida thengnariba awana leiriba tangdu leitadaba phibam asibu kokpinaba Prabhu Jisugi mafamda fasting prayer chathakrai Singmairongda leiba Manipur Baptist Church MBC da Pangthokkhre thoramge nungthilgi session da Christian lining chatpa mioi kyana Good Friday numit asida sara henduna fasting prayer chathaduna ishorgi mafamda thongjaki Good Friday numit ka mari lenana SKTV na Singmaironggi MBC Center Church da numit asigi paudam laurubada Christian lining chatpa lamdam sigi mioi kyana numit asida Roman Singna New Testament ke matungina Jesus Christ bu cross matakta pangtingduna hatkiba numit mahana leikidaba numini haiduna awaba phongtokpagi thoram lining laisol pangthoklam ke ayuki matamda pangthokiba thoram da MBC gi mission namadi evangelism secretary gaukhaulung dangmaina ishorgi paujel miam da sandoktuna tahan ke thoram gi manungsana the cross a place of suffering, love and victory haiva topic da Manipuri Londa worship service pangthokhi nungtilgi session da Bible text na singba pathoktuna fasting prayer na singba thoram makata na sathaki Shona sibasi mana willingly ya haraga ma sibring isona tharakuni mabu yengchiri paina wicked ni phataba mabu mana sibu paina masidi khoi haibaga lerena ekhoi isa gi su kha reflect tawrs ei busu nang busu sona sinbiri ka thabani time pa ekhoi siga da matam da siba matam lakpa matam ipa so ei nangon da hanjage haige da madu gi do na si ehak si tim sare bra Prabhu Krishna di ma di sem sara siba lore ga mapa gi mapam halaka madu gi relationship madu gumda ishor gan hak si e hak se relationship phajana leire aroi ba phau ti ra matam da hawai khoi thoi ishor ga mapa ishor ekhoi bu sin bu ishor da phajana hak sinang aromai da hangini hai si chap cha masi go he da hai madu non da leibra hai